ꯑꯩꯈꯣꯏ ꯁꯨꯝ ꯃꯦꯗꯥꯝꯒꯤ ꯃꯤꯡ ꯑꯃꯨꯛꯇꯪ ꯍꯥꯟꯅ ꯍꯥꯏꯕꯤꯌꯨ. ꯑꯩꯒꯤ ꯃꯤꯡ ꯁꯋꯥꯏꯖꯝ ꯃꯣꯍꯤꯅꯤ ꯂꯩꯃ. ꯂꯩꯐꯝꯅ? ꯂꯩꯐꯝꯅ ꯀꯛꯆꯤꯡ ꯋꯥꯏꯔꯤ ꯊꯣꯉꯥꯝ ꯂꯩꯀꯥꯏ. ꯚꯦꯔꯤ ꯒꯨꯗ. ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯦꯗꯥꯝꯒꯤ ꯍꯛꯆꯥꯡꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤ ꯀꯔꯤ ꯀꯔꯤꯅꯣ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ. ꯑꯩꯁꯤ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯏ. ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯇꯧꯔꯛꯄꯅꯤ. ꯁꯤꯗ ꯃꯤꯠ ꯑꯣꯏꯁꯤ ꯆꯤꯡꯈꯤꯕꯗꯒꯤ ꯑꯗꯒꯤ ꯑꯣꯏꯁꯤ ꯆꯤꯡꯈꯤꯕꯗꯒꯤ ꯃꯤꯁꯤ ꯁꯨꯞꯆꯤꯜꯂꯒ ꯎꯕ, ꯑꯅꯤ ꯊꯣꯛꯅ ꯎꯕ, ꯑꯗꯒꯤ ꯃꯤꯁꯤ ꯄꯤꯛꯁꯜꯂꯒ ꯎꯕ, ꯑꯁꯨꯃꯥꯏꯅ ꯎꯔꯛꯄꯅꯤ. ꯑꯗꯨꯒꯤ ꯅꯨꯡꯁꯤꯔꯕ ꯑꯩꯈꯣꯏ ꯁꯥꯔꯒ ꯃꯤꯁꯀ ꯂꯥꯛꯑꯒ ꯁꯤꯒꯤ ꯍꯤꯗꯥꯛ ꯀꯦꯔꯤ ꯍꯥꯏꯕ ꯍꯤꯗꯥꯛ ꯇꯦꯕ꯭ꯂꯦꯠꯁꯦ ꯑꯁꯤ ꯑꯩ ꯆꯥꯕꯗꯒꯤ ꯑꯩ ꯑꯅꯤꯔꯛ ꯆꯥꯕꯗ ꯑꯍꯨꯝꯂꯛ ꯆꯥꯕꯗ ꯃꯔꯤꯔꯛ ꯆꯥꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯁꯥꯔꯁꯤꯅ ꯑꯩꯒꯤ ꯆꯥꯅꯕ ꯑꯆꯥꯄꯣꯠ ꯑꯗꯩ ꯆꯥ ꯄꯨꯁꯤꯜꯂꯛꯑꯦ. ꯄꯨꯁꯤꯜꯂꯀꯥꯟꯁꯤꯗ ꯃꯥꯅ ꯊꯣꯡꯁꯤꯡꯁꯤꯗ ꯂꯦꯞꯄꯅꯤ. ꯂꯦꯞꯀꯥꯟꯁꯤꯗ ꯁꯥꯔꯁꯤ ꯏꯋꯥꯡ ꯋꯥꯡꯅ ꯃꯥꯒꯤ ꯐꯤꯒꯔꯁꯤ ꯆꯨꯝꯅ ꯎꯕ. ꯑꯁꯤ ꯎꯕꯗꯒꯤ ꯑꯩꯅ ꯁꯤꯗꯤ ꯀꯦꯔꯤꯁꯤ ꯇꯦꯕ꯭ꯂꯦꯠ ꯆꯥꯕꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯩꯅꯤ ꯋꯥꯈꯜꯁꯤ ꯈꯜꯂꯦ. ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯀꯦꯔꯤꯁꯤ ꯆꯥꯕꯗꯩꯗꯤ ꯑꯩ ꯐꯔꯅꯤ, ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯅꯥꯕ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ. ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯀꯦꯔꯤꯁꯤ ꯆꯥꯕꯗꯒꯤ ꯈꯔ ꯃꯈꯩꯗꯤ ꯐꯔꯦ? ꯐꯔꯦ. ꯃꯥ ꯆꯥꯕꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ, ꯏꯁꯥꯁꯦ ꯍꯛꯆꯥꯡꯒꯤ ꯆꯣꯛꯊꯕ ꯑꯗꯩ ꯀꯩꯅꯣꯁꯤ ꯂꯣꯏ ꯐꯕ, ꯏꯅꯔꯖꯤ ꯂꯩꯕ ꯍꯥꯏꯇꯥꯔꯦ. ꯄꯥꯡꯒꯜꯁꯤ ꯏꯅꯔꯖꯤ ꯂꯩꯕ, ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ. ꯍꯣꯏ, ꯑꯗꯨꯗꯤ ꯀꯦꯔꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ? ꯃꯤꯌꯥꯝꯗ ꯃꯁꯤ ꯐꯩ ꯍꯥꯏꯅ ꯃꯦꯁꯦꯖ ꯄꯤꯅꯤꯡꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯐꯥꯎꯕ ꯃꯦꯗꯥꯝꯅ ꯐꯥꯎꯕꯗꯣ ꯍꯥꯏꯕꯤꯌꯨ. ꯀꯦꯔꯤꯁꯤ ꯆꯥꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯩ. ꯃꯌꯥꯝꯅ ꯃꯦꯁꯦꯖ ꯑꯩꯅ ꯄꯤꯅꯤꯡꯉꯤ. ꯆꯥꯕꯤꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯤ ꯆꯥꯔꯒ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯟꯅꯕꯁꯤ ꯂꯧꯕꯤꯌꯨ ꯍꯥꯏ. ꯀꯥꯟꯅꯕ ꯂꯧꯃꯤꯟꯅꯁꯤ. ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ. ꯃꯦꯗꯥꯝꯒꯤ ꯍꯛꯆꯥꯡꯗ ꯈꯔ ꯋꯥꯅ ꯑꯩꯈꯣꯏꯒꯤ ꯐꯣꯡꯗꯣꯛꯄꯁꯤ ꯎꯏ. ꯑꯗꯣ ꯀꯦꯔꯤꯁꯤ ꯈꯔ ꯃꯇꯝ ꯁꯥꯡꯅ ꯆꯥꯊꯔꯒꯗꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯂꯦ ꯍꯥꯏꯔꯒ, ꯑꯗꯨꯒ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯕ, ꯏꯅꯔꯖꯤ ꯂꯩꯕ, ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯑꯆꯦꯠꯄ ꯊꯥꯖꯕ ꯂꯩꯖꯩ. ꯑꯗꯨꯗꯤ ꯀꯦꯔꯤꯁꯤ ꯐꯩ ꯍꯥꯏꯅ ꯂꯧꯕꯤꯕ꯭ꯔꯥ, ꯐꯠꯇꯦ ꯍꯥꯏꯅ ꯂꯧꯕꯤꯕ꯭ꯔꯥ? ꯐꯩ, ꯌꯥꯝ ꯐꯩ. ꯐꯩ ꯍꯥꯏꯅ ꯂꯧꯖꯩ ꯑꯩꯗꯤ. ꯊꯦꯡꯛ ꯌꯨ ꯃꯦꯗꯥꯝ, ꯊꯦꯡꯛ ꯌꯨ.